Brazil lagi pusilaki frozen chicken wing test tawkibada COVID-19 positive oiba thengnare. Brazil lagi pusilaki frozen chicken wing test tawkibada COVID-19 positive oiba thengnare haina China gi maikai dagi phongdokre. Yumsa kaisa numita China gi kha thangba city oriba Shenzhengda Brazil dagi pusilaki frozen chicken wing base ama test tawkibada coronavirus positive oiba thengnakibani. World Health Organization amadi US Center for Disease Control and Prevention gi maikai dagi de sinjakta virus makhal asi yaubagi chang asi nemna lai haibagi mat piri. Shenzhen Health Authority singna kudakta trace tawkibaga loinana product asiga contact tawkiba miyamsu test tawkre amade masigi result sing adu negative oina phangle. Hojek Brazil dagi pusalakiba frozen chicken wing adu seal tawduna thamkre. China gi authority sing aduna product aduga mari lainaba chap manaba brand sing adu trace tawkre. Masigi manungda hana yonkraba kangbu sing aduge likhun thigatpagi thabak chathare. Brazil gi oina hojek phawbada coronavirus ki case million 3.1 thengnare. United States ki hek mathangda Brazil na ani subada coronavirus ki case laibagi chang asi oiri. Ecuador dagi pusilakiba khajingi package amada coronavirus thengnakiba nongma leiraba matungda chicken wing aduda virus makhal asi yauramba thengnarakpani. China gi nongpok thangba Anhui province ta leiba restaurant amada Ecuador dagi pusilakiba khajing package adu test tawkibada coronavirus ki positive oiba thengnakibani. July thadagi hauraga coronavirus imported oiba seafood ki package singda detect tawkibasi masiga tharaga taret sure. Indiden aduna maram oiraga imported oiba food singda safety gi nungnangba leire. Chinese health authority singnade pandagi pusilakpa sa amadi seafood sing chaba matamda section bagi wafam su khangalli. Chinese social media da imported oiba frozen food pumnamak suspend tawna bagi wafam su taksilli. Masi oiduna su hojik sinjakta coronavirus asi transmission tawbagi khudam sangdam sing di phangde. WHO amadi food packaging natraga chana thaknaba potsai singdagi COVID-19 miyamda sandorakpagi chang asi nemna lei hairi. Coronavirus asi maru oina miyoi amadagi miyoi amada nuksa sor honbada launabagi thong sathai hairi. Real ramda mai ningthi na phangallu organization Tengnopal district ki Real Ram gi mafamda leiriba maringi khul taraga nipanda tha ahum rom gi mamangdagi mai phangdriba ase phanghanbiyu haina Real Ram area maring organization gi president CH Morung na thadorokpa cherol amana hairi. Cherol asina hai maringi khul tara nipan leiba Real Ram gi mafam singda tha ahum hena mai ningthina phanglaktabadagi awaba kaya khunja singna mayok nare. Athuba matamda khunja singi awaba yengbiduna awaba ase kokhanbiyu haina mari leinaba singi pukning chingsilakli. Khatna chainabagi thogdokta nungna kokta thombadagi sinmi ama sire. Imphal West District ki manung chanba Langol da leiba Savio School campus ta school savagi thabak tawriba sinmi masel ningai sangdanaraktuna khanarakpadagi nungna kokta thombadagi sinmi ama leikhidre. Thogdok adu da leikhidraba nupa adugi maming Azad Ahmad chahi 28 apokpa Hasan Bane kawe. Mahak Assam gi Morigaon khunda leibani haidi police ki pauna hai thogdok asi hokiba nongyai matung pung 12 makhairom taba matamda thokibani. Makhoi Langol da leiba Savio School ki campus ta school savagi thabak tawbani. Makhoi leiminaba masel gi marakta mayai ka bachinjak yu thakminaraga ningai sangdana duna khanarakpada Azad Ahmad ki kokta nungna thabadagi leikidavani hairi. Paw asina makha tana hai mangonda nung tharuba sinmi adusu police na fare. Mahaki mamingna Santosh Sonar chahi 25 apokpa Manar Singh kawe. Mahaksu Assam gi Bijati khunda leibani. Thogdok asigi matangda Lamphel police na case ama lakhotkibaga loinana asi haksang adu RIMS ki mokta postmortem tawnaba thamkhre hairi. Ngarang COVID-19 na miyoi ama leikidaba du RIMS ki technician na cheksin-davagini lup taruk. Ngarang ayuk pung 8 makhairom taba matamda RIMS ta COVID-19 na maram oiraga mayang Imphal dagi miyoi ama leikidaba adu RIMS ki COVID-19 isolation ward ta mathau tawriba technician aduna cheksindaba mathau ningthina pangthoktabadagi thokpani haina mahiroi lup taruk na hairi. Mahiroi lup taruk AIMS MSU Desam KSA MSF amasung sukna punna thadorokpa cherol aman hai. Thawong adu akanba mongda condemn tawi COVID-19 gi laina laichet asigidamak thongna phana mayok nariba health workers singbu asigumba mathau ningthina tawgani khangdaba miyoi sing asina mangthokhale cherol asina hai. Ngarang ayuk pung 5 rom tarakpa matamda anabaduna khangbada wabagi mawongda ona thoina khanglakbadagi karino haina leikidraba patient aduga leiminaba atopa patient singna yenglubada oxygen phangdabagi ni haina khangba ngamkhe amade atopa oxygen sinnabagi damakta duty tariba technician adu thiba phangkhide amade telephone tawbadasu receive tawkhide karigumba leikidraba miyoi asida matam chana oxygen supply tawbiramlabade mahaki punsi kalambasu yabane. Asigumba matam chana oxygen supply tawbidaba amade patient mathau tarakpa matamda matamgi oiba mathau tariba technician sing leiramdabagi thawong ase mamangda su thokhrabani. Oiragliba phibam ase Manipur gi chief minister na khudakta mijeng changbinaba amade matam aduda duty takiba staff singi mathakta akanba thabak RIMS ki authority na lakhotpinaba mahiroi lup taruk ki maikei dagi appeal tawrakle. Amaromda Manipur da leriba public amade private hospital singda COVID-19 nataba atopa emergency gi laina sing layeng bidabadagi thorakliba misi mina sing asibu mahiroi lup taruk na hakthengna yengsilagani.
ꯀꯅꯥꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯏꯃꯔꯖꯦꯟꯁꯤꯒꯤ ꯂꯩꯅꯥꯁꯤꯡ ꯂꯥꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯕꯗꯤ ꯃꯍꯩꯔꯣꯏꯂꯨꯞꯁꯤꯡ ꯑꯁꯤꯗ ꯄꯥꯎ ꯄꯤꯕꯤꯔꯛꯅꯕꯁꯨ ꯃꯍꯩꯔꯣꯏꯂꯨꯞ ꯇꯔꯨꯛꯀꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯦ꯫ ꯂꯩꯉꯥꯛꯅ 118ꯂꯛ ꯁꯨꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟꯅ ꯃꯅꯤꯄꯨꯔ ꯀꯥꯏꯔꯣꯏ, ꯀꯅꯥ ꯑꯃꯠꯇꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯉꯔꯥꯡ 118ꯂꯛ ꯁꯨꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯈꯤꯕ ꯑꯇꯣꯞꯄ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯏꯟꯗꯣ ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯂꯧꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡ ꯌꯥꯎꯅ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯅ ꯎꯅꯔꯨꯕꯗ ꯊꯥꯖꯕ ꯑꯁꯤ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯏꯟꯗꯣ ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯣꯠ ꯂꯧꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯏꯟꯗꯣ ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟꯅ ꯃꯅꯤꯄꯨꯔ ꯀꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔ ꯀꯥꯏꯔꯣꯏ, ꯀꯅꯥ ꯑꯃꯠꯇꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ꯫ ꯁ꯭ꯀꯨꯜꯁꯤꯡ ꯍꯥꯡꯕ ꯍꯧꯔꯕꯗꯤ ꯃꯐꯝ ꯀꯌꯥꯗ ꯑꯅꯧꯕ ꯏꯟꯐꯦꯛꯁꯟ ꯊꯣꯛꯂꯛꯀꯅꯤ꯫ ꯏꯟꯗꯣꯅꯦꯁꯤꯌꯥꯅ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯂꯥꯛꯁꯤꯟꯕꯒꯤ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯊꯤꯡꯂꯛꯈꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯃꯨꯛ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯅ ꯃꯐꯝ ꯈꯔꯗ ꯑꯅꯧꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯀꯦꯁꯁꯤꯡ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯐꯦꯗꯔꯦꯁꯟ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯨꯂꯥꯏꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯅꯧꯕ ꯑꯦꯀꯥꯗꯦꯃꯤꯛ ꯆꯍꯤ ꯍꯧꯈꯤꯕꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯑꯣꯖꯥ 130 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯒꯤ ꯗꯦꯇꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯒꯤ ꯃꯔꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯚꯥꯏꯔꯁꯀꯤ ꯀꯦꯁ ꯃꯁꯤꯡ ꯏꯌꯥꯝ ꯌꯥꯝꯗꯅ ꯊꯦꯡꯅꯕ ꯌꯦꯂꯣ ꯑꯃꯁꯨꯡ ꯒ꯭ꯔꯤꯟ ꯖꯣꯟꯁꯤꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯆꯥꯡꯗ ꯄꯟꯈꯩ ꯊꯝꯗꯨꯅ ꯁ꯭ꯀꯨꯜꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯄ ꯌꯥꯍꯟꯈꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯄꯟꯈꯩ ꯊꯝꯂꯒ ꯁ꯭ꯀꯨꯜꯁꯤꯡ ꯍꯥꯡꯗꯣꯛꯍꯟꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯑꯄꯨꯟꯕꯒꯤ ꯆꯥꯗ 93ꯗꯃꯛ ꯁ꯭ꯀꯨꯜ ꯀꯥꯍꯟꯈꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯁꯤꯒꯨꯝꯕ ꯖꯣꯟꯁꯤꯡꯗ ꯁ꯭ꯀꯨꯜ ꯀꯥꯍꯜꯂꯣꯏ ꯍꯥꯏꯔꯕꯁꯨ ꯌꯥꯏ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯣꯅꯦꯁꯤꯌꯟ ꯇꯤꯆꯔ ꯑꯦꯁꯣꯁꯤꯌꯦꯁꯟ FSGIꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯍꯦꯔꯨ ꯄꯨꯔꯅꯣꯃꯣꯅꯥꯅ ꯄꯦꯟꯗꯦꯃꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯗꯤꯁꯇꯦꯟꯁ ꯂꯔꯅꯤꯡꯅ ꯍꯦꯟꯅ ꯐꯕ ꯑꯣꯞꯁꯟ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯁꯤꯡꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯆꯦꯛꯁꯤꯟꯋꯥ ꯈꯪꯍꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯇꯝꯕꯤ ꯇꯥꯛꯄꯤꯕ ꯇꯧꯔꯕꯗꯤ ꯑꯣꯐꯂꯥꯏꯟ ꯅꯠꯇ꯭ꯔꯒ ꯑꯣꯟꯂꯥꯏꯟ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯗꯤꯁꯇꯦꯟꯁ ꯂꯔꯅꯤꯡꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯀꯣꯚꯤꯗ-19 ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯁ꯭ꯄꯣꯛꯁꯃꯦꯟ ꯋꯤꯀꯣ ꯑꯗꯤꯁꯥꯁꯃꯤꯇꯣꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯍꯦꯜꯊ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯆꯞ ꯆꯥꯅ ꯉꯥꯛꯄꯤꯔꯕꯗꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯅꯧꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯀꯦꯁꯁꯤꯡ ꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫